Manipur News .channel na mayam bataram noksari luina na ngasigi maruwe pausing pijuri. Ahanbada ngarang ahing tok maka lekai da hoksigi matang da irang thokre nongme kautorakre hairi. Adubu makata na pulis na irang adubu laksan kre hairi. Impal jiri lambi awang kul kunok area da masak khangdaba singna impal tam na tholakpa poche pubat truck singda chingthaktagi nung langtharapodagi truck gari khara sokle hairi. Maite lon ngangi haidana mobungda naga phuruki mi ema phurukpada chenabane haiba kuki na ama police na phagat kre ta ase ki tara tere ki namidang pung tere makhairom tarakpagi matamda kamjom district ki chingsau village tagi hojina kangla tomi da leiba auto rickshaw driver thoba naga phuruki kingsang kangsung ko mi ema modbungi presidential college gate mamang da lengak kasu sanariba kuki national army gi member ama tamchina phurukibagi thong adu senaba mi ema police na phare hairi police na phar mi edogi mamingna shaibam laulungbum apopo Hansing Laulungbung Kawi, Modbungi ko ke Poping Bang Dagini, Maha Kangpopi Police ki team amana ngarang phat kibani hairi. Pharaba Saibam Laulungbum imung manungi miyoy sina pongtora pugimatung ina Maha Nisasina miyoy ni Maha Kuki National Army amadi Laulu amatagamay laina miyoy nate Maha Nisasina raga KN agi mingsena kibani haina Kangbanga Magaloy na Maha Police custody da Tamduna wahang pahang chathari hairi. Panbe abadi titangkul eje katamnaw logna thokiba thodo adu tarane logde thodo adu terrorism ki thawngni tawgi haina tawgani thodo adu chenariba KN gi miyoy ani amasung asamsa gi maralsing phongna yajagadabni KNO gi makaidagi pung humdrani thogi manungda official apology tawgadabni haina wafam thongkiba laikhrabani. Longmi sinmi misam miyamdagi lut tawba yarmakai tawraga GST rationalized Torakpani trade unions. Longmi Simi Amasung trade union organization kayadagi essential commodities in the lower GST red hantanba Amasung equipments maru in tractor Amasung diesel gate spare parts in the GST kong nanaba kholau pukhat pada tasana dana tumi lai thopangam liba Prime Minister Narendra Modi na masagi sahi humdra mangar parakpa Amasung laiba asigi ningka tamlakpa sahi humdra mapan surakpaga mari lena Hindu singi khwaiti maru bekumai oiriba Diwali Amasung Durga Puja lakpada miyamda bumper ticket oina ngasidagi GST rationalization tokibasi longmi semi misa miyam amasung middle class laibasingi lut tawba yari makai tokibada asoiba kongthana khanglakpadagini misa miyam pangthanaba amasung athubada pangthokadaba Bihar State Assembly Mikhal amasung solisingani kuntaruk ta pangthokadriba state mangagi assembly Mikhal da BJP na amung hana sakti painaraba new generation GST hokdokpani haina All India Trade Union Congress na thadrupachel aman hairi Jerosin Makatana Haribana, so singing Tratrake July Amadagi, Masing Yamlava Sakti, Senadana Matamdogi, Lakidrava Finance Minister, Arunjel in a GST, Namdana Sanan Kivadas, Chenbasi, so listening Tratre, Tramp on the Union, Lenga Lupa, La Crotra Matarom, GST Dagi, Kongapangam Ki, in Solicin Kunite, Kulumdagi, Senpachida, Hana Loram Badagi, essential commodity kaya GST ki red sada, Trampan Amasung sada, Kunmanga, Konsan Kibadagi, Yung Yakuk Atapumba, Honoriba middle class laiba sing yang longmi simising imung kiyada, domestic violence ki thodo masing khangin hankalaki. GST sanan kiba sahi nipan asida leba ki economic growth wangan bada sauna mating pang bada natana indirect job kaya piriba micro installment and enterprises kaya yauna maya oina industry kaya thongsan gibdagi organized sector gi sinmi kaya thabuk bangki makhoi gi hingnanaba sendalambi mangan ki foreign export item kaya putholiba MSME kaya chitharakpa urakpadagi makhoi bu nongni kadnanaba hokiba sahi manga taru asida budget khudingi MMSE gidamak ahen basenphom kaya kaithokna laklabasu apung phani kan bangam khide adu moinamak MSME singna maruina che sang yaudaba atangba sendoi de lupa crore samrongi bank loan pibagi aya pikibdagi MSME kharadi nongna hinkalakpa thenaki GST ano item ke hapsalakibdagi inflation gi sang lepten hinkalakpadagi PM na ing solasini kunmari phawgi manungda malengi mari subai economic power henana bathongki pandam aremata ki haiki mobile phone picture yengduna gari thoram driver sahi taragi cherak pikre Mobile phone picture yengduna gari thawagi accident thoktuna mi ama taktuna sikhebagi maralda truck driver ama korna sahi tara jail da leinaba serak pikre hairi BBC na thatorokpa report ama matuina truck driver aduna truck thawna social media gi platform ama oiriba X Liverpool YouTube amadi TikTok na chingbada mapi thongdaba picture amadi porn film na chingba yengduna thorambani haibagi chapchaba khudam changdam phangbadagi korna truck driver adu sahi tara jail da leinabagi chera adu pikibani asigumba
ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯅꯕ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅꯅꯕ ꯄꯥꯟꯗꯝꯗ ꯀꯣꯔꯠꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯀꯣꯚꯤꯗ-19 ꯆꯤꯅꯥꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯖꯔꯅꯦꯂꯤꯁꯠ ꯖꯤ ꯖꯤꯟꯄꯤꯡ ꯂꯩꯉꯥꯛꯅ ꯆꯍꯤ 4ꯒꯤ ꯑꯃꯨꯛ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ KIA ꯂꯥꯂꯣꯡꯂꯨꯞꯀ ꯁꯝꯅꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯅꯔꯦꯜ ꯑꯣꯔ ꯂꯧꯅꯅꯕ ꯊꯧꯔꯥꯡ ꯂꯧꯕ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯃꯜ ꯇꯥꯡꯕ ꯃꯤꯅꯔꯦꯜ ꯑꯣꯔ ꯀꯌꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ꯀꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ KIAꯒ ꯁꯝꯅꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯉꯝꯗꯅ ꯇꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯗꯤ ꯐꯦꯗꯔꯦꯜꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯏꯁꯤꯡ ꯏꯔꯩꯅ ꯆꯦꯟꯊꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯇꯣꯞ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯡꯈꯣꯡ ꯃꯄꯥꯗ ꯏꯔꯤꯜ ꯇꯨꯔꯦꯜꯅ ꯄꯥꯊꯔꯛꯄꯗꯒꯤ ꯏꯁꯤꯡ ꯏꯔꯩꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯔꯤꯜꯒꯤ ꯁꯔꯨꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯇꯣꯞ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯔꯝꯖꯥꯟ ꯑꯂꯤ ꯑꯄꯣꯛꯄ ꯅꯖꯤꯔ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯔꯤꯜ ꯇꯨꯔꯦꯜ ꯅꯍꯥꯔꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯄꯥꯗ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯒꯤ ꯁꯔꯨꯛꯇ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯥꯛ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯃꯤꯌꯥꯝ, ꯄꯨꯂꯤꯁ, SDRF ꯑꯃꯗꯤ ꯂꯣꯀꯦꯜ MLA ꯁꯦꯛ ꯅꯨꯔꯨꯜ ꯍꯁꯟ ꯃꯁꯥꯃꯛ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯣꯇꯨꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨ ꯀꯥꯡꯄꯣꯛꯄꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯗꯣꯛꯇꯔꯁꯤꯡ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯒꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯗꯣꯛꯇꯔꯁꯤꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯅꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ ꯑꯃꯁꯨꯡ ꯗꯣꯛꯇꯔꯒꯤ ꯃꯥꯏꯈꯨꯝ ꯎꯞꯂꯒ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯜꯂꯤꯕ ꯗꯣꯛꯇꯔꯁꯤꯡ ꯃꯈꯥ ꯇꯥꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯃꯗꯤ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯑꯔꯥꯟꯕ ꯀꯟꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯗꯃꯤ ꯑꯃꯒꯨꯝ ꯂꯧꯕꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯗ ꯔꯤꯝꯁꯀꯤ ꯃꯇꯝ ꯃꯇꯝꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯁꯤꯡ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯥꯟꯅꯔꯒ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯈꯨꯠꯁꯥꯕꯤꯁꯤꯡ ꯌꯥꯎꯔꯝꯂꯦ ꯍꯥꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯑꯣꯄꯔꯦꯁꯟ ꯑꯣꯟ ꯏꯔꯥꯗꯤꯀꯦꯁꯟ ꯑꯣꯟ ꯄꯕ꯭ꯂꯤꯛ ꯑꯦꯅꯤꯃꯤꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯦ꯫ ꯔꯤꯝꯁ ꯍꯥꯏꯕꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯃꯥꯏꯗ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯈꯔꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯈꯤꯕ ꯆꯤꯟꯀꯨꯞꯀꯤ ꯐꯨꯔꯨꯞꯀꯤ ꯈꯨꯠꯁꯦꯝꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯔꯤꯝꯁꯀꯤ ꯊꯕꯛ ꯂꯧꯕꯗ ꯆꯠꯅꯒꯗꯕ ꯔꯤꯖꯥꯔꯕꯦꯁꯟ ꯄꯣꯂꯤꯁꯤ ꯉꯥꯛꯅ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯗꯤꯌꯥꯗ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯁꯟꯗꯣꯛꯄꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯊꯧ ꯇꯥꯔꯛꯂꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯀ꯭ꯂꯤꯅꯤꯛꯁꯤꯡꯗ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ, ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯤꯕ CSOꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ, ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯑꯃꯗꯤ ꯋꯦꯜꯋꯦꯌꯔꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯊꯕꯛ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯍꯦꯛ ꯊꯦꯡꯅꯕꯗ ꯃꯤꯀꯨꯞꯇ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀ꯭ꯂꯤꯅꯤꯛꯁꯤꯡꯗ ꯐꯣꯡꯅ ꯊꯕꯛ ꯇꯧꯕꯗ ꯑꯦꯛꯁꯟ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯝꯁ ꯑꯁꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇꯒꯤ ꯃꯨꯠꯊꯠꯈ꯭ꯔꯕꯁꯨ ꯊꯣꯏꯅ ꯀꯥꯏꯗꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯧꯅꯔꯛꯂꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫